Manipur की lifeline OIRIBA National Highway number 2 दा CHATHARIBA general strike अमसुंग blockade ना मरम OIRAGA Manipur दा येन Machinjak Phangdabagi Achouba Awaba ama poultry farmers सिंगना Mayoknare MAPHAM kaya दा येन Shiba Yaore HAIRI हिरम असिगा मरी लेनेना कक्चिंग अमसुंग थौबाल district के poultry farmers सिंगना कक्चिंग UB मचा high school ground दा लेबा central public hall दा वाकट मिफम अमच तखरे वाकट मिफम अदुदा national highway तोइना थिंगबगी थबक चथबिगनो poultry farmers सिंगी अवाबा कोखन बियो येन मचिनजाक पुसिलकपदा अपन पिबिगनो लेंगाकना farmers सिंग हिंगन्नबा थबक पाइखलु हाइबे यावना तोंगा तोंगा वाहै इबा प्लेकार्ड क्यासिस नखे खोंजंग अदुगी मतंगदा नावरम जुकेश्वर कोबा farmer amana hai Manipur asi apipa state ama oirabasu poultry farming ki lamdade yamna khongjal jangna chawkatuna yoi lising kya gi sinfam oinaribane adum oinamak national highway singda ban amasung pocket tawba chathaba asina poultry farmers singda yamna toin awaba kaya mayokna hale masigi manung chana numit tarani rob national highway number 2 ase tongan bandup singna makoi gi demand sing tan bada lambi thingbagi khongjang changsinduna lakpa asina yen Machinjak Phangdabagi Awaba ase mayokna hanbane MAPHAM खरददी मतम सांगना येन मचिनजाक फंगलक्तबना येन कया सिबा यावरे हिरम असिदा मरी लेनबा सिंगना अखन्नबा मीटिंग चंगदुना पोल्ट्री फार्मर सिंगना थेंगनरिबा अवाबा सिंग असे कोखन बियो हाइनसो माना मखा चाना फोंदोखे अदा हौजे हौजे सि मणिपुर दा अखोई तंगदु लैतादबा हाइबा तारे मरकसिदा अमुकसु अखोईगी नेशनल हाईवे दा बन तोक्सिलकपदगी ngasi tarani sujelakle ye Machinjak Phangdabagi problem tholakpasi masina maram oiraga farmer singda achouba awaba haidi Machinjak tu yaudra yen singdu kari thaga akoi yen singdu hingani yen singje hogjiksi sibana ba yausilakle haibadi Machinjak yaurukdabadagi maduna maram oiraga awna national highway da blockade tawbiriba koi CSO singna masi koi farmer singi awaba si yengbiraga koi national highway si blockade si handokpiu aduga Machinjak si akoi puslangna nabagi kaino si akoi Manipur government asu athuba matamda miyang changbidona akoi farmer singi awaba si ubidona Manipur government asu akoi gi hairiba lambi sida tawriba matam sangna tawriba akoi gi blockade asi hantongna nabagi akoi gi kari khangde akoi gi farmer singi yengbiraga lambi asida akoi Machinjak si pujin biragna naba akoi gi government gi maigaida appeal tawjari